maru oiba paw khar khak khangatcharaga ma'am da share tawjige ahanbada COVID-19 gi test result ta manaraktabana samamnare Imphal East District ki manung sana laiba Asan Bigai Awang Laikai digi nupi ahum Jenims ki Viral Research and Diagnostic Laboratory da rapid antigen test tawrubada COVID-19 positive oire COVID-19 positive oire haidiba nupi ahum aduna mathwai nungaitabadagi masa masana babina diagnostic te satlaga TrueNet COVID-19 real time PCR test tawrubada negative oiramle Jenims ki laboratory da rapid antigen test tawbada positive oiraga babina diagnostic center da TrueNet COVID-19 real time PR test tawrubada negative oiraba nupi ahum adu lainga ki health department na lakolaga gari da leiba Yunaco COVID care center da thamkhre Asan Bigai Awang Laikai digi pharmacy tawba miyoi ama COVID-19 positive oirakpadagi haukiba laiba ko numita akaknaba mapum ama laingakna cantonment zone oina lakthuki Cantonment zone lauthoklaba matung mathangi numita mafam adugi miyoi kun gohomdagi sample laroga Jenims ki Viral Research and Diagnostic Laboratory da test tawbada nupi ahum aduna positive oiraga ataina negative oikibene miyoi kun gohomdoi test result hek khangbaga ngarang nungthil nupi ahum aduna mathwai nungaitabadagi babina diagnostic center da TrueNet COVID-19 real time PCR test tawrubane ngasi test ki result negative oi haina khanglabasu nupi ahum adudi lainga ki health department ngarang numidang pung 10 makhairom tabada laukhatlaga gari da leba Yunaco COVID care center da thamkhre test ki result manadaba asina maram oiraga cantonment zone gi manungda lairiba miyoi singda natana Asan Bigai da lairiba miyam da samamnaba ama pokalle lainga ki maikai digi samamnaba lairiba si athuba matamda kokhan binaba thabak lokhat piu haiba wafam North Asan Bigai Development Organization amasum Asan Bigai Awang Laikai mera pai bisna phungduragli haina su pauksiyesna makatari atopa pawamanamu BJP workers singna youth congress ki members sing furamle Thawbal district ki Hairok Kendra dangarang numidang mathau loiraga hannarakpa Hairok Youth Congress Committee ki members singbo BJP ki worker kharana furamle hairi thawdo adubu yengduna laikhiba amadi karino hangbagi mohutta Youth Congress ki members singda onsinduna talakhiba Hairok police ki thawong adubusu yaningde haiduna Youth Congress Committee na phongdorakle Hairok ta laiba Youth Congress Committee ki office ta pawmi singa unabada committee asigi president M Tom Thinahai Kendra asigi yum saba ngamjadraba singi yum sing committee asina sabiduna tangdu laitaba punsi marel amada puraknaba hotnaduna lakpagi manungsana tha asigi kunganithoi da Hairok Kabo Laikai da yum ani saba loiraga nong tarakpana khusinaba yadana lairakpadagi ngarang khusinaramlaga halakpagi lambi sampra thong jorakpada member khara ngairingaida BJP gi miyoi sing asina makhoi masida kaidawrino haibana singba ngang saktuna khut tharakibane maduda Youth Congress ki member ani su soki hairi MR su oiba Hairok Bazar dagi BJP worker ningthaujam Helen koba amaga ningthaujam Gopen koba amagana lusingduna laklaga Youth Congress Committee gi member singda khut thaduna phurakpada manak aduwaida Hairok police ki OC masa yauna leiramki adumapu khut thaduna phurakliba asida karimata hairaktaba aduga soktuna lairiba Hairok Youth Congress Committee gi member sing onsinduna talakhibagi thawong adubu Youth Congress na yaningdaba phongdorakhi miyambu ngakpi senbinaba lairiba police na aikoi bungak senbigadra hairaga khut tharakliba singda wahi amata haidana aikoi da oina onsilaga sairakpa asi police na aigi migi naina thabak tawbigi thawong asibu ISYCC na thamoi sokna condemn tawi haina M Tom Thina makhatana phongdoraki haina su pauksiyesna makhatari atopa paw manamo pawmi nupi ama COVID-19 positive oire nungtigi phongba Manipuri pauksi amagi pawmi nupi ama COVID-19 positive oire Resna phangwa pawgi matungina pawmi asi ngarang Jenims ki BRDL da mahaki imung manungi miyoi mari ga loinana test tawkhibani hairi ngasi numidang wairam test tawbigi result lakpada mahak masa yauna imung adugi punna miyoi ani positive oiba thengna khibani hairi panba yabare pawmi asi numit kharani gi mamangna pangthokiba ex MLA Ozoi gi press meet saru yaruba laikhibani hainasu pauksiyesna makhatana phongdorakli yamna tangna thokpa masum yamna thajaruidaba pawng tang mayamda marakthana hapcharamge khui India gi wangmra thokpa thawdo othoki pauksiyesing digi lokhachaboina Kim Jong Un na lale haijakre South Korean sarkar gi official ama North Korean lanmi singna kaptuna hatokiba amasum haksangsu mai thadoki haiba yamna nungaitaba thawdoka mari leinana yamna tangna thokpa mongda North Korea gi ruler Kim Jong Un na South Korea gi mafamda lale haijakre
issue ama hektagi matangda North Korean leader amana South Korea da laale haijabasi yamna tangba thawdo oiri Kim gi angakpa khongthang asina Korea ani sigi marakta irang khara nemthanba yai haina thajanari South Korean official amabu tamthiba mongda hatkiba aduna maram oiduna South Korea da anti-North sentiment wakatki amasum makhoigi liberal president Moon Jae-in bu yaningdabasu hengalakhi South Korea na COVID-19 gi awawa mayok naringai yamna thajadaba amasum laibak thiba thawdok thokiba aduna South Korean president Moon Jae-in amasum South Korean citizen singi thamoi suon kiba adu State Affairs Commission gi chairman Comrade Kim Jong Un na yamna nungaitaba pokli haina Moon gi advisor Suahuna North Korea gi paujil adu court tawduna haiki hensu paushi ji khutangna makhatana phongdurakli loisilakpoin angakpa pawngkatanga mayamda hapsaramge yamna ngakliba paw manamu Finland gi airport ta hui sing sizinaduna COVID-19 virus detect toholli Sayol asigi manungda Helsinki event airport ta COVID-19 virus khangdokpa ngamnaba hui singbu training tawduna passenger singbu manam namhalaga khangdoknaba honabagi thawrang Finland da hokre hari authority singna pankibada pilot project ama oina mauksana airport ta testing tawbugi mathakta hui singbu thamkibane hui singna khangbagi pangal asi scientist study singdadi sangeng tawdri maram aduna test tawba pamba volunteer singna virus adu masada sangle khanglabadi makhoina result khangnabagi damak swab lawduna test tawgane hui taraga manga amasum instructor tarana thabak adugi damak training piduna volunteer singna honarakpasi lanai veterinary clinic amana sponsor tawbadagine makhoigi marakta Spain dagi rescue dog kauksi kauba ama yauri makpu Finland da Shepherd dog ama oina training piduna cancer khangdokpa ngamnabagi thabak tawkhre University of Helsinki da as a professor oiribi Anna Hemjokormena haikibada sa single loinana clinical research tawbada mahak specialize tawrabane namit mangani gi manungda hui singna laisat adu sandokpasing khangmangamgane madu patient sing aduna clinical gi symptom amata laktringai gi matamdani haiki hui singna virus adu detect toba matamda sada samagi sangda mathau toba ngami haiki thakragi mamangda United Arab Emirates ki authority singnasu Dubai International Airport ta police dog sizinaduna masigumba sangeng asi tawkhre maduna tungda hui singaduna custom dog singna tawriba thabak aduga manana passenger singbu yengsinba ngamlagani hanasu pauksi esigi makhatana su phongdurore duga mayam ngasigi nuthin goina update tawjuba pauksi matang asai lusinjrage du hore nungdairamu update soi soi dan tawjrake duga mayam aina nga nungthin thakat sakhiba video da mayam comment piba mi mayam jobire aina comment du mayam paje du comment du da hairi bisi men oina mayam agi channel sigi oina Manipur top channel sigi oina give away ang katang sinji hana mayam na comment da pibi rakpodo yamna nungaije duga mayam singoi soi dana athuba matamda give away ang katang sinaba mayam tawminasi aisu mayam da ahan boina tawdubani na mayam gi sumateng laujage mayam na karam momong na tawse abdu mayam gi mot su comment da sung na phongdok piro share ga sai lusinjrage thank you